Manipuri Wari Pambi Channel na tabiriba pumnamakpu amuh handa taram noksari ngasisu mayamgi ngaihak potharanabgidamak anuba horror story amakak puduna laksari. Horror story asigi maming Napado Mihat Pani. Horror story asigi writer Laishram Arun Singh. Haujitami narasi mayamgi ngaihak potharanabgidamak puduna laksari ba anuba horror story Napado Mihat Pani. Kiran na mayam punba matamda khwaidagi ikaizaba wahayse napado mityam na ngawi ko. Nakoy babadudi ontok na mangaw tikre asum na hayrak pa wahayse ni masi hayrakani khanmada marumapang pasung mamanabi kaya loy na ba ikaizay hanggoyzay. Kiran gi manaw nupa ani amasung masal nupi amalay. Makoy macin manaw marini. Kiran gi mapamahon se matampum bada masa singgir laik lai sutam bagi maramda kaya pungning sangde mahaki koi balang bangau bagi wakal data adum lai tho e mohon na mahaki nupiga yamna toy na khanai adubo masa nupa kiran na saurak padagi di mapabu fazana laksin bangam le rong masu kiran na hai baba aikoy sa angang masa amata natrabane aikoy gisu khar khanbiyo nasa sing loy na sawagrabane. Haujikti mohondo masa sing sausilakpaduda khara ikairagtuna mausa gumna di taudre adubu hainakhiba sajat haibase tap hongdokpadi ngamde. Nongma kiran na hai baba ai mafum asida laiduna laik tambase oigadaba mandre baba aduna aikoigi saharda lai haibu yumada aduda ai lairaga laik tamlurage. Yadi bungo maduda lairaga laik tamba yaroi sida lairaga adum tammu hairakpada kirana baba ai mafum maduda lairaga laik tamge sida lainingdi baba gi imaga sungai hak laitana khanai yaroi bungo ayeng matang zaro matamda mafum maduda laigadabani asumna mapa mohonna kirana hairibu wado yakhidre. Matam khara lairaga Diwali naksilaklamni matam aduda kirana mukhai baba andaki Diwali asidi aikoigi saharda lai haiba yum aduda oina pangthoklurasi ai yamna chaningi mafam aduda sahardadi Diwali se yamna sauna pangthoknei hai maigi kumai su yamna nungai hai aduna handaki Diwali sidi baba aikoigi saharda lai haiba yum aduda chalaga pangthoklurasi. Ahanbadadi masanupa kirana hairi wado mohona yaninglamde adubu masanipana yamna kanna hairabadudadi hoi pangthoklurasi handaki Diwali se aikoy punna ada salaga pangthoklurasi hairaklamni. Kiransu yamna haraure maki manaw nupa amasung masal nupi adusu loina harawnare. Mohona maki sarda lairiba yum adugi jengsinna ba thamleba chokidar aduda makhoi lakani haina anana paupi khi. Diwali nong mawali ngaida makhoi saharda laiba yum aduda satnanabagidamak loina sem sare adubu mapa mohondi khungang aduda lainariba yum ado thadokpa nungaite ihang-hangna yum ingkholase yengsinbinanaba kanasu laitana mafam aduda satpa nungaite aidi laihorage haiduna mohondi mafam aduda satre. Mohonna makhoigi gari driver aduda yum adugi thikana sapchana taklamni. Kiran mama amadi manaw nupa masal nupi sing makhoi loina anauba sahar adugi yum aduda lakpaduda yamna pungning langtaknarami harawrami. Makhoidi sahargi yum asida lakpa ahanbani. Yum ase mohonna tha marigi mamang adwaida asaba yum asiga loinana ingkhol asiga punna laibani haina masanupa kiran amadi mahaki nupida haikhibani. Yum aduda hek yauba matamda yum adugi geta yum adubu senariba chowkidar aduna ngaiduna leirami. Makhoigi pochai pumnamak chowkidar aduna mafam chana loisille aduga makhoigi kitchen amadi bathroom makhoina laigadaba kasing adugi maramda senariba chowkidar aduna loina taklamni. Makhoi yamna harauri. Kirana mapada phone tauduna baba aikoi anauba yum asida yaure yamnasu fazai yamnasu nungaidau mali ado baba yaudabasi nungdi nungaitiko
Mapa Mohona hairei, hoi hoi, yamna cheksina layuko. Nakoina Diwali gi satpadasu, nakoi khakta satkanu, yum aduda lairiba, yum adubu senariba uncle do, mahakpu guide to halaga satkadabani ko. Nakoi yamna cheksina layuko. Kanna hairaklamni. Namidangi sak sab loiraba matungda, Kiran mahakki tongana semliba ka aduda sangai. Kiran mathanta ka aduda laigadabani. Aduga mamaga mahakki mananupa aniga masanupigana ka amada makoigi tumpham semi. Gari driver aduna yum adubu senariba uncle adugi manakta punna tuminanaba thaurang thauri. Kiran do tumna wakhal mawon khalli. Aduga phuk haugalakuna thonau mayada chalaktuna thonau ado hangdo i. Thonau adudagi ayingba nungsit phujilaktuna Kiran gi masada yaibada yamna nungairami. Kiran di building adugi anisuba floor da laiba ka amada mahakki room oibani. Aduga mama khoi amadi mahakki yum adubu yengsileba uncle gari driver makoina ground floor da laibani. Kiran na masado ayingba nungsina fuwaduda yamna nungairaduna thongnau mayada phamduna koyeng yengduna lai. Matam aduda makoigi hek thangnariba yum adudi mai amata thande pumamamna lai. Kiran na khalli yum lonabagi yum asibu mi amata laitaba zatla asumna khalli. Kiran na thongnau sing ado thingjilamlaga mahakki beta changduna tumkhirami. Nongalaga makoisu yum aduda Diwali pangthoknanabagidamak mamaga loinana makoigi yum adubu senariba Chowkidar uncle aduga loinana namidang mai thananaba thaurang tauramni. Chowkidar uncle aduna makhal mathengi maikapi bom asinasingba kaya lairuduna Kiranda pirami. Aduga namidang yoraklabada makoisu mayamgumna bombula thaduna maikapi thaduna nungaina Diwali celebration ado pangthoklamni. Makoi yamna harauri. Adudagi sahargi mafam aduda mai thanba yengnanabagidamak Chowkidar uncle adubu guide tawhallaga sahargi mafamda mai thaliba kaya ado yengnanabagidamak makoi punna lakminarami. Angakpa maigi kumaini Diwali. Sahar adudi maigi mai ngakta oina ure. Punsidasu amukta udriba maigi kumai ado uwada makoi loina haraurami. Khungangi lamsingda pangthokpa Diwali gi mawong mataw aduga sahargi lamda pangthokliba khenaba mayam ase urubada Kiran hainingai laitana haraurami. Asumna maigi tongan-tonganba makhal mathelgi kumai ado makoi loina harau nungaina yengminaruraba matungda makoina yumda halakpa matamdadi namidangi pung 10 makhairom taramle. Kiranna makoigi Chowkidar uncle amadi gari driver loinana mama khoida good night haiduna bai tauramlaga mahakki kada tumnanabagidamak kakhalakhi. Kirana mahakki bed aduda longna tumlaga mapabu ningsinglai. Mapabu saharda siguma yum ama laibibagidamak yamna thagatchakhi. Mapada phone tawduna wari sanage yenglakpada namidangi pung 11 tagadawramle. Nungairaroi hayeng nongalaga oina tawrage khanduna mahaksu tumnanabagidamak mit uisilami. Koichat chatlubagi warabadudadi Kirando nungaina ngahak tumtharure. Mahakna mikap tholakpa matamda angakpa khonjel ama thangnaba yum adudagi mahakna tarami. Kiran mit khangsing singlaklamni. Aduga thongnau ado hangdoklaga thangnaba yum aduda yenglaklamni. Ngasigi Diwali numit asidi yum khudingmakta maina pungan ngana thanai. Aduga makoigi yum asidana maina pumamamlibase karigino. Hojik takiba khonjel aduna yum asidagi natabrane asumna mawon khalli. Kiranna thongnau adudagi munna yenglakpada mai masa ama yum adugi manungda thanba urami. Amuksu nupi masa amagi khonjelda mahakpa amukta kanbiyu haina kaplaga lauba khonjel ado Kiranna tarami. Kiran masado swai lawi kaidoraba jano thangnaba yum asida khana chainaba ga yauraba jala natraga khudongthiba kari thoklaba jano haina munna yum aduda yengduna lairi. Yum manung adudagi kanagumba mi kharana nupi amabu hatke haina tawbugi mawongda mahakpu kanbinanaba
hanjin hanjin lauribado Kiranna tabada yamna nungaitre mathamoi sokle adudagi Kiranna mahaki firolado amuk sesinduna makagi ground floor da kumlaklami aduga makogi chowkidar uncle ado haudoklami chowkidar uncle aduna kaidorage nangbu hangakpada Kiranna thangnaba yum asida mi khana sainaba yawba male yamna kanna nupi ama lawi haina tamlami maduda chowkidar uncle aduna ibungo matamsi amna thengkhre tumin tumluroso kaimta khalugano ai hayang wari bomba lirage numirang asidadi nungaitre makoigidi mase mahusani adum asimaina lairabani kaimata khaluno ko chalo nangi kada chalo haiduna Kiranbu chowkidar uncle aduna mahaki kada chatnanaba hairaklamni Kiranado tanna amuk mahaki kada parap changlaklamni aduga thongna hodo hangdoktuna makoi sibu kari taurabajano khangninga mak thongna hodo amuk munna yengduna leirami matam maduda khonjelado amuk hena kanna hauna taraklami aibu amta kanbiyo haina nupi masa amana lauri khonjelado taabada Kiran laiba ngamdre Kirana kanamata hairamdana parap magi kaadu dagi kumtharaklami aduga yumlo nabada khari walado manak anakpada laiba syntax ahangba ama singsillaga maduda karaga Kiranado lanthokhtuna thangnaba yum aduda sangaklami yum adugi thong ado hangdoktuna lairi manungda mai masa amakhaktang thanbagi mangal fangi madudagi Kiranna parap sangsilakpada yum adugi switch box ado mamiyoy samiyoy ui switch sing ado mathang namduna mai ado thalami yum ado pungan ngalami adudagi ngasai kanbiyo haina takiba khonjel ado kadromdagi no haiduna koyeng yenglami yum ado yamna fajana sai adubu matam sangna mi lainaraktabagi mawongdi ui mathaki second floor gi ka amadagi ngasai kanbiyo haina laukhiba khonjel ado amuk hana lauraklamni Kiranna parap stair aduda karaklamni Kiranna mathakte he karakpaga ground floor gi mahakna changlakhiba khongjao ado yamna kanna gam launa thingjinki Kiranna khangpek khangaduna kana laibage lauraklamni kanamata khumlakte Kiranna muk makhatana mathakte lairiba ka adu tamna changlaklamni mahak hek naksalakpada ka adugi thongado masa mathanata hangdok chakhi Kiranna tapna thong adugi marumda yenglaklamni nupi ama masam sangna thadoklaga ahai bi chawki amada nom tauna phamduna lairibado Kiranna uramni Kiranna excuse me wa amata hangjage kana oibirabano karimata khumlakte Kiranna maksu khar changaklaga kaiguma mata hangjage chukum khumlakte Kiranna muksu khar changsilai madamaduda mahana changakiba thong adusu masa mathanta amuksu gam launa thingjinkhre Kiran masada akiba ama phaurakle matam adumaktada ahai bi siar da family bi masam sangna thadokpi nupi aduna supnagi mahaki makok tukhak laithorakpa uwada Kiran khangpek khangna hoima haina thong aduda thoke haiduna chensilakpada thong aduda yaisinduna tarami chowkida family bi nupi aduna phak noglaklamni aduga sonthang naba khonjelda aina matam sangna ngairakpa aigi mateng pangbigadaba misagado ngasidi lakle misagado nahakni ayo nangi nathai mangba pambra natraga aigi iteng pangba pambra maduda Kiranna masado thak nikladuna kaino haibiu kari mateng no ai soidna pangjage hairaklamni nupi aduna yamna tamthiba saktam oirambadagi mahaki hanagi asengba saktamda amuk hanjin khiramni masak matau fajarabi singlembi masamado joy taduna ningthirabi nupi amagi saktam on khibadudadi Kirando kiramba punamayo nagi kari Kiranna hairagi ai soidana mateng pangge hairaklamni maduda nupi aduna hairai ayase ahingba mi nate ayase asiba mi amagi thawaini yamna ningamdana siningdana sikhiba madusu mihatpadusu atai karanate nangbu hek pokpa nangi napa mohonni Kiran masado soilawi nangna haibadubu asumbaro mani wari ase asumbani
ayo adudi matau karamna aige babana mihatpa oikibage wari ado aingonda tahallu hairakpada asiba thawaigi nupi aduna ngaikho ai wari ado lidringai gi mamangda nangonda ai wa amasinage nangna mase thabak oina pangthoklagadi nangi nathwai kanbigani natrabadi ahing asimaktada aina nangi nakhori aduda siktuna i thakkani kiranado swai swai lawi masak phajarabi nupi aduna yamna tamthirabi masamana ifa faraduna maya aduna isang sang mamitlado tarau tarau makhayat adudagi angang be isin thaduna tamthiba saktam amada mo onthokuna kiran gi manak changsilakpada kiran aduna aigi thawai ta dikan biu ai nangna taw haiba punamak tawjage nangi asengba hanagi saktam aduda hanjin biu ai nangi saktam ase yengbada yamna kire haina yamna kanna lawraklami fare nangna aina taw hairiba thabak ase tawge hairabanina aigi hanagi asengba saktam da hanjilage haiduna tamthirabi saktam aduna magi hanagi inti zarabi nupi amagi sakhamda amuk hanjin khre kiran khara sor hondo i hairo nang taw haibado karino nupi ado phut launa mangkhirami aduga ground floor da mahaki ka adugi manung aduda lairaga kiran bu makha ad kumlak nabgida mak kawraklami kiran super parap mahakna haibado yaduna kumtharaklami adugi nupi aduna makoigi khuchukulai thamliba ka aduda khut thilami thong ado hangdoklami thong hangdokpa aduda nupi aduna yot ama lairibado maduda khut thilami kiranna yot ado ta pai khali aduga lao mapanda lao haina kauthoraklami nupi aduna satliba tung aduda kiransu adum inari oi thangba makoigi ingkhol kasin aduda atar gulab pambi phajaba achauba ma hauriba aduda khut thilli aduga mafam ado tawtho haiduna ator gulab ado iranna yot aduna yan thaklaga lawthoklami aduga madugi makongda tawraklami khara tawrabagi matungda yamna angakpa saru sayang khara thengnarami kiran masa ado pakhatna loire nupi aduna saru sayang adobu lawthokna ba hairami saru sayang ado akanba angauba langhigi lang amana pulibado mado mai thado o ulap mai thado o haina kiranda hairaklamni kirana kamdau no mai tha ga dawri bano mai khepsu yaude kamdau ga dawri bano hanglakpada nupi aduna kitchen da chatlu loina lairabani hairaklamni kirana do yamna kina kitchen adugi manungda sanglaklamni mai khetsu lairami aduga kerosene happa pipa amasu lairami madu puraduna kirana do parapara mapanda laklamni saru sayang adugi mathakta kerosene ado haijinduna mai surami adudagi nupi ado pak kanna noklamni ai ning tamle haujiti ning tamle lao ai wari ado hairage haiduna yum manungda amuk kiran bu kausin kirami kiran ado sangsira natraga chen khrasira haina wakhalda mon khanjanai kirana amuksu khalli mahaki mapabu mihat pani hai badugi maramado wari ado amuksu khangning lakladuna para nupi adugi tung induna yum aduda muk sang khirani haujikti aihak ning tamle aibu matam saangna asumna lebak manungda aigi saru sayang sing asida akanba mantragi thawi amana punduna aibu yum asidagi hendok handana phaduna thamlakhibani adugu ngasidi lai phabadagi nahak laktuna aigi ning tamba pibirare haujikti aina makoigi mathakta laman khumma ngamlagani haiduna phak noktuna mahaki tamthiba butki saktam aduda amuk onthokirami tasengna kiranado nate nangi adugu saktam ado ai yengma ngamde ai yamna kijai nangi asengba saktam aduda amta hanjinbiyo haina kiranna lawraduna hairaklami butnupi aduna mahaki hanagi asengba ingtapa nupi masa amagi sakpham aduda hanjin khibada kiran mathwai do khajtang nungaijai amukchu hanglaklamni matau karamna ngasigi thaudok aduga aigi ipabu na mihat ko ihalliba wari ado aingonda amukta mayik sengna libiyo ahingase yamna thengkhre hairakpada nupi aduna ngasidagi sahi ani mukti mamangdagini aibu mafam asida hatok piraga mafam asida atar kulap makhong aduda aigi haksangda akanba mantragi sakti amana
ꯊꯧꯔꯤ ꯑꯍꯤꯡꯕ ꯑꯃꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯪꯒꯤ ꯕꯕꯥꯅ ꯑꯍꯩꯕ ꯄꯟꯗꯤꯠ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯝꯕꯅꯤ꯫ ꯀꯤꯔꯟꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯀꯔꯤꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯍꯥꯠꯄꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯔꯝ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯕꯕꯥꯗꯣ ꯑꯣꯛꯇꯕ ꯃꯤꯅꯤ, ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯪꯒꯤ ꯕꯕꯥꯇ ꯅꯠꯇꯦ, ꯑꯩꯕꯨ ꯌꯣꯛꯂꯤꯕ ꯑꯩꯒꯤ ꯏꯃꯥ ꯑꯁꯤꯁꯨ ꯅꯪꯒꯤ ꯕꯕꯥꯒ ꯆꯞ ꯃꯥꯟꯅꯩ, ꯑꯣꯛꯇꯕꯅꯤ ꯃꯍꯥꯛꯁꯨ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯀꯤꯔꯟꯅ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗꯤ ꯕꯕꯥꯅ ꯂꯩꯕ ꯊꯥ 3-4ꯇ ꯉꯥꯏꯔꯤ ꯍꯥꯏꯅ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯣ ꯆꯤꯟꯊꯤꯕꯅꯤ, ꯅꯈꯣꯏꯗ ꯃꯤꯅꯝꯕꯅꯤ, ꯅꯝꯊꯥꯛꯅꯤ꯫ ꯌꯨꯝ ꯑꯁꯦ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯅꯪꯒꯤ ꯕꯕꯥꯅ ꯂꯩꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤ, ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯌꯨꯝ ꯑꯁꯦ ꯅꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯕꯨ ꯌꯣꯛꯄꯤꯕ ꯏꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯁꯤꯒ ꯃꯈꯣꯏꯅꯤ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 10 ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯎꯀꯤꯜ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯑꯩꯍꯥꯛꯄꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯕꯨ ꯌꯣꯛꯄꯤꯔꯝꯕ ꯏꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒ ꯑꯩꯒꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯌꯨꯝ ꯑꯁꯦ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯅꯧꯅ ꯂꯩꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕ꯫ ꯑꯩꯅ ꯎꯕ ꯃꯇꯝꯗꯁꯨ ꯅꯈꯣꯏꯒꯤ ꯕꯕꯥꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ, ꯅꯣꯡꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ, ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯒꯤ ꯕꯕꯥꯒ ꯑꯩꯕꯨ ꯌꯣꯛꯄꯤꯔꯤꯕ ꯏꯃꯥ ꯑꯁꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯍꯥꯞ ꯍꯣꯂꯤꯗꯦ ꯇꯧꯕ ꯅꯨꯃꯤꯠ 2 ꯈꯛꯇꯁꯨ ꯑꯩꯅ ꯅꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨꯅ ꯌꯨꯝꯗ ꯑꯩꯒꯤ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯌꯥꯔꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯆꯤꯡꯅꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯁꯥꯗꯨꯅ ꯁ꯭ꯀꯨꯜꯗꯗꯤ ꯆꯠꯇꯗꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯣ ꯑꯩꯅ ꯐꯥꯈꯤ, ꯑꯗꯨꯒ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯊꯤꯅ ꯆꯩꯈꯤ꯫ ꯅꯪꯒꯤ ꯕꯕꯥ ꯑꯗꯨꯕꯨꯁꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏꯗ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯪꯒꯤ ꯕꯕꯥꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯈꯧꯔꯤ ꯆꯞꯈꯥꯏꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯊꯧꯗꯣꯛ ꯑꯗꯣ ꯎꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅꯅꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯇꯔ ꯒꯨꯂꯥꯞ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯤꯟꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕꯗ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯑꯩꯅ ꯂꯧꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯦ ꯇꯥꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯕ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯪꯅ ꯅꯤꯡꯇꯝꯍꯜꯂꯦ, ꯅꯪꯒꯤ ꯂꯃꯟ ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯔꯣꯏ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯕꯨꯠ ꯑꯣꯜꯂꯛꯄꯗꯨꯗꯗꯤ ꯀꯤꯔꯟ ꯑꯗꯣ ꯀꯤꯃꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯜ ꯑꯗꯣ ꯀꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯗꯣ ꯌꯧꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯂꯣꯏꯅ ꯂꯨꯞꯂꯕꯗꯨꯗꯗꯤ ꯕꯥꯠꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯁꯋꯥꯔꯒꯤ ꯏꯁꯤꯡ ꯑꯗꯣ ꯍꯩꯊꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯣ ꯏꯪꯊꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯃꯤꯠ ꯑꯗꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗꯅ ꯅꯣꯡꯉꯥꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯗꯨꯇꯪꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯕ ꯉꯝꯍꯧꯗꯅ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯑꯣꯟꯈꯤꯕꯅ ꯍꯥꯟꯈꯤꯕꯅ ꯃꯍꯥꯛ ꯀꯤꯃꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯄꯥ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯅꯔꯝꯃꯤ꯫
Nongan phung tarapu matam adumaktada Kiranna mapado phone torami adubu phone ado ring di salaga sungpai pairaktre Kiran singnabagi wakhal ado amuk hena mawon mawol khalaklami nongan baga makoigi driver amadi saukidar uncle aduda hairaga makoi yamna thuna khungangi yum aduda hananaba thorang torami makoi khungangi yum aduda yamna thuna halaklami Mamasu mahaki manausing amadi masanupi sing puduna laklami makoidi karimata khangdabanina pungngak-ngaklami Kiranda hangbadasu yumtang hana yorusi haiduna mamada kanna hai makoina yum yorko matamdadi makoigi babado makoigi phamungda tumduna leirami marai ado sangna tingthoktuna maki babado thawai yaudraba hakchang oina phamung mathak aduda taduna leirami Kiran khongna kaplami maki mama manaunupa amadi masan singadusu mapabu konduna yamna kaplami mapagi mathau mangam pangthopa loiraba matungda wari singado Kiranna maki mamada loina lirami Kiranna mathanta khalli ipase mihatpa Kiranna ahing tumba khudingda nupi aduna hai kheba napase mihatpani hai bawahayado hanjin mahaki napongda taduna talairi